Imphaldagi kilometer humpurom lapna leiba chingya oina tauba yengbada adukki matik pukning huna phajaba khongang amadani sakhenna SDO oina posting lakliba adu mafam adugi hawa nungshittu yengna thorakpana laptak urai samlangna ningdu yengna phajabi maithong tangkhai amadi piktak tauba chuni aduna yamna cheksinna khomjilli Sum thaurakpada sakhenna nupi adugi mapa khajik naksilakpada gari gi mirror adu haifet chingthaduna magi driver da onsilai Tasoba gari amta khamo sir kaido yawarage lamhangsida gari khamo isibo khamda khamoni Chaubadu panthaba tauda gari du sat khame sakhen kumthana ba hotnaringai cherakta haujikta mitmangda mamigum leiramba nupi du kadom da chatkhibano khanghaudre mataw aduda maithong khajik maksinna gari du da mukkaraktuna yare tawro ngasi sakhen gi mataw sida chaubadi pungak hek ngakre Thajasu nupa adugi mawongdu ubada taha changlai madu ubada tharona Bema kaidore asuk thuna sanga ide kem ta lairak trobo nangbo nine ngasi se kaido ba yaurba no khangde aikhoi ge kaithel masa do insang yam bikana mata phamauti ye adana kem ta lairak tre ihe adudi tokpa tari bra ngasi sibo Pare nang na ngasai soiramba khara se oina yolurage natene nang na hairi sibu ngasi se kaido ba yauraba jano khangdiye Tanjadu da parisu taha laktuna Thaja Haima dapariya sango o kaido ba yaurage Tharona marak fathatuna Kaino ne ngasi sibo athu bangakta ine aini laise atai ginate da paw matam gina la ine kari pauno ne nangna tamge hairi sibo kaino ne akhoi khondana SDO ano bomla hore hana yudo sindokre haye Phare sinsano maram sakini kaya di yame mana khunsidagi thabak hapi gani haijilaga Sakriba sel mayamdo atay lairi namadubu singjugi mapoka amata lehodraba jala ine aina fit urakpadadi kubi kharadi uramme atay di khangdi ado ngasigi bomta laitrobo kharabudi laiye aduda kona roidaba adugini nasanna kaithel da laigina budi chalurabane adubu ngasi se kaithel amata phanghodi haine Kaido ba yauraba jano khangdeda ngalli bai oramni kajuru to paudi ta deda adubu oiradi phaine aduda aidi kari tawraba jano haidana nungsa thiru rabane ine kishu tawroida ka hena su khanjan bigano hoida hauzik budi khandre Paridu thajada onsilaktuna nokfet tawshili Thaja aine aikhoi magi singju mayan kari yaragi amta yongi ko aduga horen inege manakta ibani oina thilurase hoyaye adudi ine ariba makhaido hana yoluro aine aikhoi madam da hairogi ge hoi zaluro wase hairaga pari chatke haiduna mamai lei thorakpada tharona muk khamlaklami haima pariya ngai khone nangbo selse pu khone ine sel dudi kona torose poto hana laibram ta yongki ge Asi hairaga paridu khamba nangda prap chatkre
Matau aduda Tharodu nokmi tauduna. Taurisi yengune. Makhongse yangkraba. Thazadu paridagi mityeng khazik thaidoktuna Tharoda amuk onsilai. Nene, na Imphalda karam khanda chatoino? Chatti chatningmane. Adubu paisa se kona roidabanina. Pangthok samdana adum leiredana. Imphalda nene dagi ngai hak leitana phi launaba imanabi ama leibani. Mana su kaidorabano lagtre hairamane. Natte nambu kari lainingino. Kaisinate da. Aigi sunise ama sininge. Sida sum sijanabase ikaiba ma yauraba adugine. Hoi. Ngasi nongmanini leiraga chatpa yabra yengage. Nene yaraninda leirurano. Kona paisa khara khomaga oina leirase. Hera yam pibasu natabadubo. Nahamuk sapadasu yumdagidi ningsingaga chapane. Yauragadi kauthokhredana. Ngaikhone nangbo. Namaido ka hena phibam thina sokpasu natte. Khara de hangdokpana phatro. Sum khumaga leiradi nangbo. Nine siwase to asida. Asi hairaga Thaja imunglomda changkhre. Tharosu mamawna changkhiba adu yengduna mabukningda samna khalli. Kaya na marhaibak thikrabano nese. Asuk phajakraba masakse lama khangda namdana hek manghalida. Ini imogi laibak sibu he nongdamba nangna kari hainabu tamligaba. Ngangna Tharo kompak achoba duga khawdumaga yanduna. Hai, Bema, nine chatle ko. Hoi nine. Somda sakhen magi makha thaba singduda thabak pumnamak tu sinaramlaga khunnadugi mafam singdu ngaihak koichat chattuna yengsilaba tungda chatlage haiduna mamai lek thorakpada. Laptakna dukan amagi mamangda nahan mana ahan balakpada ukhiba mamai khumbi nupedu amuk urai. Madu ubada sakhen thinthadana nupeduna leiriba domda prap kumtharai. Adubu hana gumna midyeng khazik olingai nupeduna changkhibadu uhaudre. Sakhendu ningba kaina magi hanagi mafamduda amuk laktuna nakanda leiriba chokriduda tapna famtharaktuna wakhal ama khalai. Haujikidubu mirane natraga mafam sibu koliba lairimbi habdo oibazalo. Kayino aina masak phawba amukta udriba mabu thingnaba khudingi thamoisina nungsiba fawruriba. Aduga amarumda phi amana mamai tangkhai amabu aduk chiksinna khumlibagi maramna kari. Aibu hauji dukan du chatlaga amta hangurasirani. Matam kharadi yengkige. Kona matang chaba amada hangage. Asumna wakhal amada leiringai tanjada makhutta pariba phone gi ringduna magi manglandu thugairakle. Sakhen lakliba koladu fat paikhattuna. Hello? Charam, kaidore? Tamocho, adugi mingdu korokano haibani ko. Hoida, ichandi phajabeni. Tamochongna sumnung sidana laknabanida. Ado, kai lerage nangna phone tawraisibo. Kaisu leiteda, imana phone tawbada pairaktena amuk tawraga yengona tawraine. Sakhen pisumdo haifet suktuna. Kaino haisibo? Imadi ngasigi engonda phone tawraktena. Ngasadigi phone de dum pairagale. Tawradi miss call su laini ring su lakani kaino. Tawramani khangeba. As yarese Himalaya di paihalo dana. Hoi. Nganthoidu mamabu khonjel hauna kaurai. Ima, tabro.
ꯇꯥꯃꯣꯆꯧꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ ꯊꯥꯔꯤꯛꯁꯨ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯦ ꯇꯥꯔꯦ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯅ ꯅꯪꯅꯦꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯍꯥꯏꯕꯤꯕ ꯍꯥꯏꯕꯤꯗꯕꯒ ꯂꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕ ꯃꯇꯝꯗꯅ ꯈꯣꯂꯛꯄꯤ ꯈꯔ ꯁꯥꯟꯅ ꯅꯥꯎꯔꯤ ꯈꯔ ꯀꯥꯞ ꯃꯤꯒꯤ ꯈꯣꯡꯃꯥꯡ ꯂꯨꯄꯥꯟꯗ ꯉꯥ ꯈꯔ ꯐꯥ ꯇꯧꯕꯗꯨꯅ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯁꯥꯏ ꯇꯥꯃꯣꯆꯧꯗ ꯀꯣꯜ ꯇꯧꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏ ꯃꯁꯤꯗꯤ ꯇꯧꯋꯦ ꯍꯥꯏꯔꯦꯗꯅ ꯇꯧꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯇꯥꯃꯣꯆꯧꯅ ꯀꯣꯜ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡ ꯑꯆꯧꯕ ꯅꯆꯟꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯇꯧꯔꯛꯇꯤꯌꯦ ꯑꯦ ꯑꯩꯗꯤ ꯀꯅꯥꯗ ꯇꯧꯔꯤꯕ ꯕꯦꯃꯥ ꯐꯣꯟꯗꯣ ꯑꯝꯇ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯏꯃꯥ ꯌꯦꯡꯒꯦ ꯉꯥꯟꯊꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ 이붕어 나띠네 낭부 마팜도 까마이 떠게 얌나 하이나 생나 레유고 아이디네 스와이다 아둠 레유 하이바니 낭시나네 해야데도 ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯗꯅ ꯆꯠꯄꯗꯒꯤꯅꯦ ꯉꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯊꯅ ꯂꯩꯍꯧꯔꯤꯕꯁꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯑꯩ ꯃꯐꯝꯁꯤꯒꯤ ꯌꯥꯐꯅꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯈꯜꯂꯦ ꯐꯔꯦ 이사기 아빠도 핵 통보 오요 ꯍꯣꯏ ꯏꯃꯥ 야래 탐저러 ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯈ꯭ꯔꯦ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯊꯥꯔꯤꯛ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗꯕ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯐꯅ ꯍꯩꯇ꯭ꯔꯕꯁꯨ ꯂꯥꯏꯁꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯉꯤ ꯏꯕ ꯄꯥꯕ ꯊꯣꯛꯇꯕꯅ ꯏꯃꯣꯖꯤꯒꯤ ꯃꯇꯦꯡꯅ ꯐꯣꯟꯒꯤ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯈꯪꯖꯕ ꯏꯃꯣꯖꯤ ꯑꯃꯃꯝ ꯂꯣꯏꯅ ꯊꯝꯃꯤ ꯊꯥꯔꯤꯛ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯆꯪꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯩꯃꯥ ꯕꯦꯃꯥ ꯁꯤꯕꯨ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯉꯥꯟꯊꯣꯏꯗꯨ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯏꯃꯥ ꯅꯪꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯃꯤꯁꯤꯗꯤ ꯗꯥ ꯖꯦꯝꯁꯅꯦ ꯑꯦ ꯃꯉꯣꯟꯗ ꯑꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏꯉꯩ ꯇꯧꯔꯤꯁꯤꯗꯤ ꯃꯥꯁꯨ ꯑꯝꯇꯪꯗꯤ ꯄꯥꯏꯔꯛꯄ ꯌꯥꯕꯅꯤ ꯁꯨꯡꯄꯥꯏ ꯍꯦꯛꯇ ꯄꯥꯏꯔꯛꯇꯦꯕ ꯀꯩꯅꯣ ꯗꯥ ꯖꯦꯝꯁꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯦ ꯐꯣꯟ ꯄꯥꯏꯕꯒ ꯁꯪꯉꯣꯏꯀꯣ ꯅꯪꯅ ꯈꯪꯈꯤꯕꯁꯤꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯖꯦꯝꯁꯀꯤ ꯄꯤꯛꯆꯔꯁꯦ ꯑꯝꯇ ꯁꯤꯟꯇꯣꯛꯑꯣ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯁꯤꯅ ꯅꯪ ꯇꯥꯃꯣꯆꯧꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯖꯦꯝꯁꯀꯤꯗꯣ ꯁꯤꯜꯂꯨꯔꯅꯨ ꯅꯪ ꯇꯥꯃꯣꯆꯧꯒꯤꯁꯦ ꯑꯣꯏꯅ ꯁꯤꯟꯇꯣꯛꯑꯁꯤ ꯑꯗꯨꯗꯤ ꯁꯦ ꯑꯄꯥꯝꯕ ꯈꯜꯂꯣꯗꯅ ꯀꯔꯝꯕ ꯁꯤꯟꯁꯦ ꯍꯥꯏꯅꯣ ꯊꯥꯔꯤꯛꯇꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯝꯕꯥꯜꯗ ꯊꯝꯗꯨꯅ ꯏꯃꯣꯖꯤꯁꯤꯡꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯀꯟꯅ ꯈꯜꯂꯤ ꯕꯦꯃꯥ ꯂꯩꯔꯦ ꯁꯦ ꯁꯤꯗꯅꯦ ꯃꯤꯆꯤ ꯈꯠꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯊꯝꯃꯣ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯖꯦꯝꯁꯀꯤ ꯀꯣꯜꯁꯨ ꯂꯥꯛꯂꯤ ꯉꯥꯟꯊꯣꯏꯗꯨ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣꯅꯦ ꯗꯥ ꯖꯦꯝꯁꯅꯦ ꯍꯜꯂꯣ ꯗꯥ ꯖꯦꯝꯁ ꯍꯥꯎ ꯆꯔꯥꯡ ꯏꯃꯥ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯑꯗꯣ ꯗꯥ ꯖꯦꯝꯁ ꯑꯩ ꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦꯕ ꯅꯣꯏꯅ ꯆꯔꯥꯡꯅ ꯀꯧꯔꯤꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯆꯦ ꯉꯥꯟꯊꯣꯏꯅ ꯂꯣꯏꯅ ꯀꯧꯅꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯆꯧ ꯅꯕꯥꯅꯤꯅ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯅ ꯆꯔꯥꯡ ꯀꯧꯔꯕꯅꯤꯅ ꯃꯣꯏꯁꯨ ꯆꯦ ꯉꯥꯟꯊꯣꯏꯒ ꯑꯃꯠꯇ ꯀꯧꯈꯤꯗ꯭ꯔꯦ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯤꯕꯩ ꯅꯠꯇꯦꯅꯦ ꯆꯔꯥꯡ ꯀꯧꯔꯤꯗꯣ ꯃꯣꯏꯅ ꯈꯪꯗꯕꯩꯅꯦ ꯃꯤ ꯆꯔꯥꯡ ꯍꯥꯏꯁꯤꯗꯤ ꯐꯖꯈ꯭ꯔꯕ ꯖꯤꯕꯅꯤ ꯀꯩꯅꯣ ꯐꯖꯔꯝꯃꯅꯤ ꯃꯀꯣꯛꯅ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯗꯅ ꯍꯦꯝꯂꯦ ꯎꯞꯄ ꯍꯦꯛ ꯃꯥꯟꯈꯩ ꯖꯦꯝꯁꯇꯨ ꯊꯤꯛ ꯅꯣꯛꯇꯨꯅ ꯑꯁ ꯌꯥꯔꯦꯁꯦ ꯑꯩ ꯃꯇꯨꯡꯗ ꯆꯔꯥꯡ ꯁꯨꯡꯀꯧ ꯀꯧꯖꯍꯧꯔꯣꯏꯀꯣ ꯑꯗꯣ ꯏꯃꯥꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯝꯕꯗꯣ ꯀꯩ ꯂꯩꯔꯒꯦ ꯑꯩꯗꯣ ꯉꯁꯥꯏ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯕꯨꯗꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯔ ꯊꯝꯃꯝꯕꯅꯦ ꯏꯃꯥꯗꯣ ꯂꯩꯔꯗꯤ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣꯅꯦ ꯍꯣꯏ ꯏꯃꯥꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨꯗ ꯀꯩꯁꯨ ꯍꯥꯏꯒꯗꯕꯗꯤ ꯅꯠꯇꯦꯗ
ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯃꯣꯖꯤ ꯍꯥꯞꯄꯤꯗꯣ ꯗꯥ ꯖꯦꯝꯁ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯗ ꯇꯥꯃꯣꯆꯧ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯏꯃꯥꯅ ꯇꯥꯃꯣꯆꯧꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯥꯟꯅꯔꯗꯤ ꯅꯪꯅ ꯈꯔ ꯁꯦꯝꯗꯣꯛꯄꯤꯌꯨꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯟꯗꯣꯛꯈ꯭ꯔꯦꯗ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯇꯥꯆꯧꯗꯨꯕꯨ ꯃꯐꯝꯗꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥꯒꯗꯤ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯑꯉꯥꯡꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯝꯃꯒꯦ ꯑꯩꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕꯒ ꯁꯪꯖꯗꯦ ꯌꯥꯔꯦ ꯊꯝꯃꯣ ꯄꯥꯔꯤꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯖ ꯊꯥꯖ ꯇꯥꯔꯦ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯐꯤ ꯑꯁꯨꯕ ꯈꯔ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯦ ꯅꯪ ꯐꯤ ꯁꯨꯔꯣꯏꯔꯣ ꯁꯨꯔꯤꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯁꯤꯡꯖꯨ ꯃꯌꯥꯟꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯎꯔꯣ ꯑꯗꯨꯒ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯅꯕ ꯍꯣꯏ ꯑꯗꯣ ꯗꯥ ꯄꯥꯔꯤ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯣꯕꯤꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯊꯝꯕꯧꯁꯤꯒ ꯈꯛꯇꯅꯦ ꯍꯩꯕꯤ ꯃꯅꯥ ꯀꯩꯀꯩꯗꯤ ꯍꯣꯔꯦꯟ ꯍꯥꯞꯄꯤꯔꯒꯦ ꯊꯥꯖꯗꯨ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯇꯨꯅ ꯗꯥ ꯄꯥꯔꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯔꯤꯅ ꯊꯥꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯃꯛꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯊꯥꯖꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤ ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯄꯪꯕꯤ ꯍꯤꯡꯃꯤꯟꯅꯔꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ ꯁꯤꯗ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯩꯗꯤ ꯂꯃꯟꯒꯤ ꯈꯜꯂꯒ ꯇꯧꯈꯤꯕ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯌꯦꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯀꯣ ꯄꯥꯡꯒꯅꯤꯌꯦ ꯗꯥ ꯄꯥꯔꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯡ ꯑꯃꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯗꯥ ꯄꯥꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯃꯃꯣꯟ ꯇꯧꯖꯩ ꯑꯗꯣ ꯊꯥꯖ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯁꯦꯂꯔꯤꯗꯣ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯐꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯃꯥꯏꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤꯀꯣ ꯃꯁꯤꯃꯇꯪ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯗꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯗꯣ ꯅꯆꯟꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯃꯗꯤ ꯌꯦꯡꯉꯔꯣꯏꯒꯦꯅ ꯈꯜꯂꯦ ꯀꯨꯏꯔꯕꯅꯤꯅ ꯀꯥꯟꯅꯔꯔꯣꯏꯗ ꯀꯩꯗꯧꯕꯩ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯇꯅꯦ ꯄꯤꯕꯤꯌꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯄꯥꯔꯤꯗꯨ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯊꯥꯖ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯊꯥꯖꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯄꯗ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯝꯕꯗꯨ ꯎꯕꯗ ꯊꯥꯖꯗꯨ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯅ ꯗꯥ ꯄꯥꯔꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯄꯥꯔꯤꯗꯨ ꯂꯀꯛ ꯇꯧꯅ ꯍꯥ ꯀꯩꯕ ꯊꯥꯖ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ ꯗꯥ ꯄꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯁꯦ ꯁꯤꯅꯤꯅꯦ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯗꯣ ꯑꯗꯣ ꯗꯥ ꯄꯥꯔꯤ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯏꯅꯝꯃꯒꯤ ꯃꯇꯥꯡꯗꯗꯤ ꯇꯥꯟ ꯀꯥꯏꯍꯟꯒꯨꯝꯁꯤꯀꯣ ꯈꯪꯗꯦꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯟ ꯀꯥꯏꯗꯅ ꯃꯤꯠꯇꯒꯤ ꯏꯁꯤꯡ ꯇꯥꯔ ꯇꯣꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯏꯁ ꯗꯥꯏꯂꯣꯒꯗꯤ ꯑꯅꯥꯟꯕ ꯌꯥꯝꯅ ꯊꯥꯗꯔꯛꯏꯗ ꯑꯁꯦꯡꯕꯩꯅꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯊꯔꯣꯒꯤ ꯃꯅꯥꯛꯁꯨ ꯌꯧꯔꯦ ꯊꯔꯣꯁꯨ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ
ꯍꯩꯃꯥ ꯅꯣꯏꯁꯨ ꯂꯥꯛꯑꯦꯗꯅ ꯍꯣꯏꯅꯤꯅꯦ ꯄꯥꯔꯤꯌꯦ ꯅꯪꯒꯤꯗꯨꯕꯨ ꯂꯩꯕꯨ ꯂꯩꯔꯝꯕ꯭ꯔꯥꯅꯦ ꯍꯣꯏ ꯏꯅꯦ ꯌꯥꯝꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯈꯔ ꯂꯩꯔꯝꯃꯦꯅ ꯄꯨꯔ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯂꯩꯔꯗꯤ ꯑꯗꯣ ꯅꯃꯥꯅ ꯄꯩꯁꯥꯕꯨ ꯀꯌꯥ ꯍꯥꯏꯔꯛꯀꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯔꯣ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯆꯥꯝꯃ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯏꯅꯦ ꯌꯥꯔꯅꯤꯌꯦ ꯌꯥꯝꯕꯁꯨ ꯅꯠꯇꯕꯁꯤꯗ ꯑꯦ ꯌꯥꯗꯦ ꯌꯥꯗꯦ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯒꯦꯔꯥ ꯅꯣꯏꯁꯨ ꯂꯂꯣꯜꯂꯤꯕꯅꯤ ꯑꯩꯁꯨ ꯌꯣꯜꯂꯤꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯁꯦ ꯂꯧꯁꯤꯜꯂꯨ ꯏꯅꯦ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯧꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯄꯩꯁꯥꯗꯣ ꯍꯥꯞꯆꯟꯕꯤꯔꯣ ꯌꯥꯔꯗ꯭ꯔꯅꯦ ꯅꯪꯕꯣ ꯅꯃꯥꯅ ꯑꯃꯨꯛ ꯆꯩꯕꯤꯗꯅ ꯇꯣꯛꯑꯔꯅꯤ ꯑꯁ ꯏꯅꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯗꯨꯝ ꯏꯀꯥꯏꯁꯜꯂꯛꯑꯦꯗ ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯁꯤꯗꯤ ꯐꯔꯦ ꯅꯪꯅ ꯄꯩꯁꯥ ꯂꯧ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯡꯖꯨꯁꯦ ꯑꯣꯏꯅ ꯈꯔ ꯍꯦꯛ ꯄꯨꯈ꯭ꯔꯣ ꯌꯥꯔꯦꯁꯦ ꯏꯅꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯤꯗ ꯑꯣꯏꯅ ꯊꯥꯖꯩ ꯋꯥꯅꯤ ꯈꯔ ꯆꯥꯃꯤꯟꯅꯔꯒꯦ ꯅꯠꯇꯦ ꯗꯄꯥꯔꯤ ꯑꯣꯏꯅ ꯆꯥꯔꯣ ꯑꯩꯗꯤ ꯉꯁꯤꯁꯦ ꯄꯨꯛꯁꯦ ꯏꯊꯟ ꯊꯟꯀꯠꯂꯦ ꯑꯗꯨꯅ ꯀꯌꯥ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ ꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯅꯣꯏꯕꯣ ꯕꯦꯝꯃ ꯅꯕꯨꯡꯁꯦ ꯃꯊꯟꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤꯅꯤ ꯅꯪꯁꯨ ꯈꯔ ꯀꯣꯛ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣꯗꯅ ꯊꯥꯖꯗꯨ ꯄꯩꯔꯞ ꯇꯧꯅ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯃꯇ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦꯀꯣ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯁꯛꯍꯦꯟꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯔꯁꯤꯡꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯤꯕꯗꯤ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯆꯥꯎꯕꯅꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯏ ꯇꯥꯆꯧꯕ ꯑꯩꯈꯣꯏ ꯁꯥꯔꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯅꯍꯥꯟꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯄꯗꯒ ꯁꯣꯏꯗꯅ ꯂꯥꯏꯇꯤꯡꯒ ꯎꯅꯕ ꯌꯥꯎꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯊꯦꯡꯅꯔꯖꯥꯠꯂꯣ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯋꯥꯗꯣ ꯇꯥꯞ ꯑꯣꯛꯂꯛꯇꯨꯅ ꯆꯠꯂꯣꯍꯦ ꯇꯨꯃꯤꯟ ꯐꯝꯗ ꯄꯥꯏꯗ ꯃꯐꯝꯁꯤꯗ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯅꯨꯃꯤꯠ 5 ꯇꯔꯨꯛꯅꯤꯗꯤ ꯁꯨꯔꯝꯃꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯂꯝꯕꯤꯁꯤꯗ ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨꯕꯤ ꯑꯃꯐꯥꯎ ꯆꯠꯄ ꯎꯗꯦ ꯋꯥꯅꯤ ꯑꯗꯨꯅꯤꯅꯦ ꯏꯅꯥꯎꯁꯥ ꯅꯌꯥꯝꯕꯅ ꯀꯣꯛꯁꯦ ꯁꯥꯔꯤꯁꯦ ꯑꯗꯨ ꯇꯥꯆꯧꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯅꯗꯤ ꯆꯨꯝꯃꯣꯏꯕꯣ ꯌꯨꯝꯗ ꯄꯥꯎ ꯄꯤꯕꯅ ꯐꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯃꯅꯥꯛꯇ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨꯒ ꯄꯥꯎꯗꯣ ꯀꯣꯟꯅ ꯄꯤꯔꯁꯤ ꯑꯗꯨꯅꯦ ꯉꯔꯥꯡꯁꯨ ꯈꯨꯟꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯦꯁꯗꯤꯒ ꯎꯅꯒꯦꯅ ꯂꯥꯛꯄ ꯐꯥꯎ ꯑꯩꯈꯣꯏ ꯁꯥꯔꯗꯣ ꯍꯛꯆꯥꯡ ꯉꯝꯗꯗꯅ ꯂꯩꯔꯦ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯎꯅꯕꯤꯔꯣ ꯍꯥꯏꯖꯤꯟꯈ꯭ꯔꯕꯅꯦ ꯑꯍꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯍꯥꯏꯖꯤꯜꯂꯤꯕ ꯏꯕꯣ ꯅꯪ ꯑꯃ ꯑꯩꯈꯣꯏ ꯁꯥꯔꯒ ꯇꯥꯔꯗꯤ ꯅꯐꯝ ꯇꯠꯄ ꯁꯣꯏꯗ꯭ꯔꯦ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯍꯦꯛꯇ ꯇꯠ ꯌꯥꯕ꯭ꯔꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯆꯤꯝꯁꯤꯗ ꯎꯡꯂꯩꯔꯒ ꯀꯃꯥꯏ ꯋꯥꯔꯤ ꯁꯥꯟꯅ ꯌꯥꯗꯣꯏꯅꯣ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯃꯥꯁꯨ ꯑꯉꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯅ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯣꯏꯔꯝꯕꯁꯨ ꯃꯇꯨꯡꯗꯗꯤ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ ꯑꯗꯨꯝ ꯎꯅꯍꯜꯂꯣ ꯑꯗꯨꯗꯇ ꯈꯪꯒꯗꯕꯅꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ